ngasi ayu phong hiba tuan manipuri se phong sing dagi maru oibe I pau sing khonga charakana manipur top channel dagi mayam da share tawjagi ahan bada maru oiba pawama sahi manga gi tungna pangthokpa surrender gi thoram larhulu mari gi kadar tarag manga laingak ta sangjagadawri se minister nongthongmom biren gi laingak lairakraba matungda khwaidagi ihan han boina hayeng tuan larhulu mari gi kadar tarag nipal laingak tu flight adoktuna sangjagadawri heba pawmsu maji phong hiba si phong sing da fongnari atopa pawamana mau ama siramle sahi nauribi mauna ama nupi mayumda thauriyalga siramle misi edu singnai haiduna nupi mayumgi imung manungda police ta complaint tawbudagi nupa adu phakre laikhidrabi nupi edugi maming julairing anal sai kungamanga mapuroiba laik phrakpam hemorjit kawi Bishnupur district ki Bishnupur police station na konba kaino thongthak mongkham laikai degine mahak ngarang nungthil pung ahum rom taba duwaida thauri yalaga lairamba thengnabadagi hemorrhage jauna imung manungi miyoi singna lautharaga rims hospital tamna pukhatpagi lambida laikhidabani haidi thaudo asigi matangda hemorrhage ki imung manungi miyoi singna phongdorakpada hemorrhage amadi julairing ana makhoi ani asi sahi amarongi mamangna sen chongwa tawbdagi laminarakibani makhoi ani asi nungsi sanana adum laminabani adubu Jularing analasi mamangdagi hauna masa mathanta sijaningbagi wakhalo laibagi mawong tawi hairi thamanga romgi mamangda masa mathantana thangna thinjinjabadagi rimsta lekanakhibagi thaudok laikre hairi pawsin hai hemorrhage asi sangai prowda laiba private security agency amada private security oina thabak tawbani ngarang ayuk pung 12 tanamdai aduwaida hemorrhage passenger bus tonglaga mahaki thabak mafamni sakhi hemorrhage ki mama amadi mayambana punna atopa thabak ama sakhi julairing yumda mabuboka lehawbani hairi adubo nungthil pung anirom tabadu waida julairing hemorrhage ta phone toroklaga mahak masa mathanda sijaragani hairakhi hairi pawadu tabadagi hemorrhage mama da phone toroktuna pawadu khanganbaga loinana mahaksu thabak mafamdagi khulai thuna mayumda hanki yum yawbada mama amadi mayambasu sab manana thungminabada hemorrhage na mahaki kada chenchinbada julairing thauri yalaga leirambadagi mahakna pamkhatlaga mayambana thauri edu thangna kakthalaga khudakta rims hospital pukhatpada hospital siraga purakle haina doctor na khangalaki haidi amaromda maki misi asi singnai haiduna laikhidrabi julairing analgi apokpa JS Ruwangkhel anal na Bishnupur police station na complain ama torokpadagi police station sina FIR lokhalaga hemorrhage pu wang pang tawnaba ngasi lokhatle haidi laikhidrabi jularing asi bhaksa ngasi rims ki mok ta postmortem tawrabasu maki imung munungi miyoi singna postmortem gi report pidri phawba nupa mayumsu puba yaroi makhoina su lawroi haiduna rims mok ta adumak thamli hairiba pawmasu naji phongki basi phongsingda phungnari atopa makhasa tharak poina maroiba pawkhra tentak na mayam da share tawjagi sakhau ki ho mapan na thadokna ba thausil semle central government na piba kanaba sing laumi sing da yahunsi Narendra Tomar central government na pakhat kiba yepa thawrang sing laumi sing da mapung fan yahunsi laumi sing gi infrastructure phangi makhada food processing unit jauna makhal makha kya gi infrastructure sing semganaba senpham khaktuna thamli haina union minister for Agriculture and Farmer Welfare Narendra Singha Tomana Fondokre have a palmosu Fonaki Atopa Pawamanamo Forest Department ki gari yama purak pakwa mana mahiroi sing na mai thaduna mahan kre Impal airport gi ngasinung tilpung ohum rom tarakpada matamda Forest Department gi DI yama purakhiba kwa mana polang taret mahiroi singna kwa kaithel junction da faraga Democratic Student Alliance of Manipur Desam gi office mamangda mai thaduna mahan kre Hiramasiga Mari Lainana, Pami Singh the Wang Laduna Desami Cultural Secretary Oina, Suras Kantanai, Indigo gi flight now Yamla Kwamanasing Puturagli have a palm of Pamadagi, Nasin Mijung Bapung Baronum Tarakpadagi, Hauna, Desam Yana Tuan Mahiroi Loop Karagi Tomishina, Loyana, Impal Airport, Naidun Leraki, Nungtilpung Ohum Rom Taba, the wider Forest Department gi, logo Amadi sticker Yauba. Tata DI amata kwa mana polang tret habaga tholakpa thengnabadagi phanaba tanaraki
DI aduna yang na thaukhibana maram oiduna mafam aduda phaba ngamhokide adubo Kaukaithel junction da traffic jam oiduna leiringai da mairoi sing aduna DI adu paraba tungna Desangwi office phaba purakhi DI adu da yoramba forest ki staff singa wari sanabada kwamana singa du department na fagalakpani haina phongdorakhi adubu kwamana singa du farakpagi mari leinaba si sang amata yoroktaba amadi khudam sangdam amata piba ngamdabana maram oiduna kwamana singa du kwa kaithel da leiba desam mayai loisangi manak nakpada mairoi singa duna mai thaduna mangan khibani haidi mana makhata na hai kwamana si horticulture gi product ama oirabasu sizinaba matamda hidak managi potok singa loinana sizinanaba oibana cancer na singba laina kya naraknabagi masa ama oihali haibisi punamakna khangnarap wafamne polam asina khunai sida kadigumba hiram amatada kana piba leite adubo kwamana singa laibada lamdam asidagi yamlaba senpham kya mapalamda satlibani asumna hiram amatada kana pidaba amang batana sarak oipa polam asibu lainga kilon yaba natragana yadaba thidana khunai asibu kanana bidama mairoi singna thingmagi drive sathaduna laklibani asiguma drive asi makha tana su leptana sathakigani masida miyam amadi mari lenaba singna mairoi singna sangsilakliba khongjang asida mapung phana sogot piduna lamdam asigi sinmilon kharada oirabasu kana amadi tinjang kaijang daba khunai ama ohenanaba mateng pangpi haina sumana appeal tauki atopa pawamana schedule tribe demand committee gi khongjang March kundagi hauragani mitei bu schedule tribe list chalhalu haiduna sangsilaki bu khongjang kanchilagani lakliba March kundagi akanba makhal gi khongjang sing sangsin ba hauragani haina schedule tribe demand committee Manipur ST DCM na phongdorakli atopa tenba pawamana mo police station sing da nupi singi help desk linkhanaba home ministry na crore kun thadakre India gi district puna makta lairiba police station sing da nupi singi help desk linknaba amasung anti human trafficking unit sing mapangal ngakhat hanabagi damakta home ministry ni state amasum union territory sing da lupa crore sani thadakre haba pawmusu phonakhi atopa pawamadana RSF ki warol kanem tawi musu Saliba Thasigi Amadagi Taruk Faus at the Manipur University Week 2021 Loishin Manumiki Entertainment Program on a Pangtopa Tabal Songbagi Taramga Mari Lenana Reformist Student Front RSF na Mediagi Tong Fondo Kibu Wapamda MU Student Union Musuna akan mamona kanem tawi Musugi President Maibam Michael Singana Tadorok Pasirol Nahai Hapta Amasubna Pangtokiba MU Week 2021 da Sports amadi cultural event singba mai pakna pangthoklaba matung loisinba numita mahairoi community gi entertainment program oina thabal songbagi thoram aduda mit nagadaba amadi aikoi gi khunai da mari marangba yaba ka henba thodok thokiba leikhidabra haina khali AMU main gate security personnel singna section na check tokhi natai sa daba phije setpa mawong tadaba mi amata sangan khide Ladies hostel da lairiba lambi sing amadi thabal songpham gi akoibda security ningthina tokhi oja sing yauna so engam yaudana haubadagi loiba phawba senakhi musugi volunteer singchu mekhup nahum singna lekhi karigumba khanghau uhaudaba pamdaba thoklamba tarabasu thaudo adu thoklingai manungda khangalamlabadi hena leibak mosa taba oigani Serol asina makhatana hai sumila li khangdingai da university asibu miyam da lan uhonanaba RSF na media da phongdorak pa wafam singadu yamna leibak thibani nupa amata satnadaba girls hostel lamida RSF ki thaumisingna karamba intention da satuna yingsin khibano haibasisu asobu ohangam oiri maramaduna khudam sangdam yauduna university asigi iza sokpaya ba wafam phongdorak pasi musuna taraina laude miyam da lan uhonbagi thawong asigi matangda RSF na numit nini gi manungda musugi office da pramana masum Shaki puduna laklaga punna sengtok minanabagi tanja lominasi karigumba laktaba tarabadi musun RSF pu recognize tauraroi hainasu makhatana phongdorakli haina paus na makhatari Maraktana mapalam gi oiba pawamana rep ki marana sub inspector ama fakhre Rajasthan gi Alagar district Kerry police station da nupi ama numit humni rep tawki haibagi damak sub inspector ama fakhre Joypur range inspector general Hawa Singh Gumaliyagi matungina nupa mayumna daurigi demand tarokibagi matangda nupi aduna wakat ama thanganaba Mars ama da police station adura sakhi rep ki thodok sing adu Mars ama ani ama so uhum da thokibani haina aikhoida nupi aduna haiki
इंस्पेक्टर अदुना लैरिबा पुलिस बूथ अदुगी मनाक्ता का अमा लै मफम अदुदा थौदोक अदु थोखिबनी हाइना मिस्टर गुमालियाना हाइखि अखोइना नुपी अदु मेडिकल एग्जामिनेशन अमगिदमक थाखि अदुबु मदु महाकना याखिदि अदुबु थौदोक असि यामना हक्सिनबे हिरम अमा ओइबा मरमना अखोइना इंस्पेक्टर अदु फारे हाइना इंस्पेक्टर जनरल अदुना मखा ताखि हाइना पाउसिना मखा ताना फोंदोरक्ली।